Manipur lenga tai koina ajagre memorandum kya vision kragasu press conference kya tawkragasu mairoi sing asibu namfuda koi nak pija bagum bagi wakhalwan koi chingna ba hore mak picha char chijarasu no haibi thuk moin tawjabni haibi wakhalwan da adu kumai wakhalwan khalaga laagadi step ama follow khatragadi madu naidu ki mangjaba ma oigani Manipur lenga na sunga sibokta mairoi sing asibu drug sijanadriba drug asi karino khangdiu mairoi sigidamakta ngasibokta kari ꯊꯕꯛꯁꯤꯡ ꯂꯧꯈꯠꯈ꯭ꯔꯒꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯁ꯭ꯀꯨꯜ ꯒꯣꯌꯤꯡ ꯆꯤꯜꯗ꯭ꯔꯦꯟꯁꯤꯒꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅꯁꯨ ꯃꯁꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯤꯔꯒ ꯏꯆꯥꯅ ꯍꯣꯡꯉꯛꯏꯕ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠ ꯑꯃꯗꯤ ꯁ꯭ꯀꯨꯜꯁꯤꯗ ꯃꯥꯅ ꯃꯍꯩ ꯇꯝꯕ ꯆꯠꯄ ꯃꯇꯝꯗ ꯑꯉꯥꯡꯁꯤꯡ ꯑꯁꯤꯅ ꯆꯦꯛꯁꯤꯟꯒꯗꯕ ꯑꯃꯗꯤ ꯃꯃꯥ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯂꯧꯒꯗꯕ ꯊꯧꯗꯥꯡꯁꯤꯡꯁꯨ ꯃꯁꯛ ꯈꯪꯅ ꯂꯧꯕꯤꯕ ꯁ꯭ꯀꯨꯜꯗ ꯂꯩꯔꯤꯕ ꯇꯥꯛꯄꯤ ꯇꯝꯕꯤꯕꯒꯤ ꯊꯧꯗꯥꯡ ꯂꯧꯕꯤꯔꯤꯕ ꯑꯃꯗꯤ ꯁ꯭ꯀꯨꯜꯒꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅꯁꯨ ꯅꯤꯡꯊꯤꯅ ꯀꯨꯞꯁꯦꯟ ꯁꯦꯟꯅꯕꯤꯔꯒ ꯉꯁꯤ ꯑꯩꯈꯣꯏꯅ ꯐꯝꯂꯤꯕ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁꯁꯤ ꯐꯝꯂꯤꯉꯩ ꯋꯥꯔꯣꯜ ꯊꯝꯂꯤꯉꯩ ꯃꯅꯨꯡꯗ ꯐꯝꯃꯤꯟꯅꯒꯗꯧꯔꯤꯕ ꯃꯤꯑꯣꯏ ꯍꯪꯒꯠꯆꯔꯕꯗ ꯑꯣꯖꯥ ꯁꯨꯔꯖꯤꯠ ꯐꯥꯏꯅꯥꯟꯁ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯜ ꯃꯅꯤꯄꯨꯔ ꯔꯤꯀꯣꯒꯅꯥꯏꯖ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯋꯦꯜꯐꯤꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟ MD Rafi senior executive amadi Oja Joy president all Manipur recognized private school welfare association MS Sevka Manipur Student Federation MS Sevka all Manipur recognized private school welfare association ga mamangda date 20 ga 1 or 21 na familiar batungda school singda koi class 8 to class 10 for standard da laiba migration admission tarok matamda koi drug free affidavit anti drug affidavit haidana migration na masi koi parents amadi student amadi school authority ga wachak se handar koi campus adu da koi drug free affidavit season rakanda drug free campus ama oina bagi pananda koi khana nei na ki adugi matungna ngasi tanza silongina ngasi kari gidamakta koi drug free affidavit ki matang lai no have to samlangna koi state coordinating agency hadna Manipur amakna koi gi hokhiba koi gi 2020 ga 4 gi May da koi report amka collect tawjabani moi gi report so koi gi irikana integrated rehabilitation center for addict na koi center kuntaruk ki demography ma profile ma lokat pane koi 362 respondent random amadagi masida tongan random koi gi mayam ma khaido ga leigre magi report matumina adu bokuna education qualification lana yawe asai gi 362 gi koi random study moina respondents laki base koi gi primary level da koi ga sai gi 362 gi lauk matamda 22 koi gi line hada isa season abagi 6% level maina lei aduga below koi class 10 gi makha sina koi gi 130 main sabagi phangi amadi 36% oi aduga class 10 koi gi class 12 ki below adi 11 habitare masidana phangi base 127 phangi aduga 35% phangi degi about class koi gi 12 ki mathak kai lai basina koi gi 23% phangi sabagi basina di 1 sumna phangi ta magi education qualification gi game matan Ariani Subada Ministry of Social Justice and Empowerment, Government of India, Ministry of Sustained Use India 2019 की report amada the terms of alcohol current use da 22.4% mansa होती column ले तो मियोई हाइटर membership हाइटर को seasonable 8% कोई 1,38,662 मान फंगी अदुगा opium current use da number 4 को ना कोई मैं खाइना बसे masida phang mase 14.22% phange adu chabagi masing da koi current use to na koi 5,18,870 887 phange depend to adum hing base 1.80% maina oi magi season of 65 682 sumaina koina tam
ꯐꯪꯉꯦ ꯑꯩ ꯍꯣꯔꯦꯟ ꯁꯤꯌꯔ ꯇꯧꯖꯒꯦ ꯗꯇꯥꯁꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤ MSFꯅ ꯍꯧꯈꯤꯕ ꯑꯩꯈꯣꯏꯒꯤ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯔꯤꯛ 9ꯗ 2025ꯗ ꯒꯕꯔꯅꯔꯗ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃꯈꯛ ꯄꯤꯁꯜꯂꯦ ꯃꯦꯃꯣꯔꯦꯟꯗꯝꯗ ꯑꯩꯈꯣꯏꯅ ꯀꯣꯄꯤ ꯇꯨ ꯑꯩꯈꯣꯏ ꯀꯃꯤꯁꯅꯔ ꯏꯗꯨꯀꯦꯁꯟ ꯑꯦꯁ ꯑꯗꯒꯤ ꯗꯥꯏꯔꯦꯛꯇꯔ ꯏꯗꯨꯀꯦꯁꯟ ꯑꯦꯁ ꯑꯣꯖꯥꯒꯤ ꯏꯟꯁꯇ꯭ꯔꯛꯁꯟ ꯀꯩꯀꯥ ꯂꯣꯏꯅꯃꯛ ꯄꯤꯔꯦ ꯃꯁꯤꯗ ꯑꯩꯈꯣꯏ ꯇꯉꯥꯏꯐꯗꯅ ꯄꯜꯂꯤꯁꯦ ꯀ꯭ꯂꯥꯁ 8ꯗꯒꯤꯅ ꯀ꯭ꯂꯥꯁ 12 ꯐꯥꯎꯒꯤ ꯁ꯭ꯇꯦꯟꯗꯔꯗ ꯑꯩꯈꯣꯏꯒꯤ ꯑꯦꯗꯃꯤꯁꯟ ꯇꯧꯔꯛꯄ ꯍꯧꯔꯛꯑꯕ ꯃꯍꯩꯔꯣꯏꯁꯤꯡꯗ ꯑꯩꯈꯣꯏ ꯑꯦꯟꯇꯤ ꯗ꯭ꯔꯒ ꯑꯦꯐꯤꯗꯦꯚꯤꯠ ꯅꯠꯇ꯭ꯔꯒ ꯗ꯭ꯔꯒ ꯐ꯭ꯔꯤ ꯑꯦꯐꯤꯗꯦꯚꯤꯠ ꯁꯦ ꯑꯩꯈꯣꯏꯒꯤ ꯀꯃꯤꯠꯃꯦꯟ ꯑꯃꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯍꯥꯏꯇꯥꯔꯦ ꯒꯥꯔꯖꯤꯌꯟꯁ ꯑꯃꯗꯤ ꯁ꯭ꯇꯨꯗꯦꯟ ꯁ꯭ꯀꯨꯜ ꯑꯣꯊꯣꯔꯤꯇꯤꯒ ꯐꯝꯃꯤꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯍꯩꯔꯣꯏ ꯑꯃꯅ ꯑꯩꯈꯣꯏ ꯗ꯭ꯔꯒ ꯁꯤꯖꯤꯟꯅꯔꯣꯏ ꯍꯥꯏꯗꯅ ꯋꯥꯁꯛ ꯆꯦ ꯑꯃꯈꯛ ꯂꯧꯃꯤꯟꯅꯕ ꯑꯃꯒꯤ ꯋꯥꯈꯜꯂꯣꯟꯗ ꯃꯍꯩꯔꯣꯏꯁꯤꯡꯗ ꯄꯣꯛꯍꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯁꯤꯒꯤ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯁꯤꯡ ꯑꯁꯤꯕꯨ ꯀꯜꯍꯧꯅꯕꯒꯤ ꯄꯥꯟꯗꯝꯗ ꯆꯪꯁꯤꯜꯂꯛꯈꯤꯕꯅꯤ ꯃꯗꯨꯗꯨꯅ ꯑꯩꯈꯣꯏ ꯃꯍꯩꯔꯣꯏꯁꯤꯡꯗꯅ ꯍꯦꯟꯅ ꯁꯤꯖꯤꯟꯅꯔꯛꯄꯒꯤ ꯑꯩꯈꯣꯏꯒꯤ ꯇꯥꯏꯃꯤꯡ ꯑꯃ ꯑꯗꯒꯤ ꯁꯤꯖꯤꯟꯅꯔꯛꯄꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯄꯅꯤꯅ ꯑꯩꯈꯣꯏ MSFꯅꯁꯨ ꯃꯍꯩꯔꯣꯏꯁꯤꯡ ꯀꯜꯍꯧꯅꯕꯒꯤ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯗ꯭ꯔꯒ ꯌꯨꯁ ꯄ꯭ꯔꯤꯚꯦꯟꯁꯟ ꯀꯦꯝꯄꯦꯟꯁꯤ ꯃꯈꯥꯗ ꯑꯗꯨꯝ ꯄꯥꯏꯈꯠꯂꯒ ꯂꯥꯛꯈꯤꯕꯅꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯈꯪꯉꯦ ꯑꯩꯈꯣꯏ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯗꯨꯀꯦꯁꯟ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣই ꯃꯁꯛ ꯃꯒꯨꯟ ꯂꯩꯕꯥꯛꯇꯨꯒꯤ ꯑꯩꯈꯣꯏ ꯇꯥꯛꯑꯦ ꯍꯥꯏꯕꯁꯤ ꯈꯪꯅꯔꯛꯄꯗꯒꯤ ꯃꯥꯂꯦꯝꯒꯤ ꯑꯌꯥꯝꯕ ꯑꯩꯈꯣꯏ ꯏꯗꯨꯀꯦꯁꯟ ꯍꯥꯏꯕꯁꯤꯗ ꯍꯦꯟꯅ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯂꯤꯕ ꯑꯩꯈꯣꯏ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯃꯄꯨꯡ ꯐꯥꯕ ꯃꯍꯩꯔꯣꯏ ꯑꯃ ꯑꯣꯏꯔꯀꯥꯟꯗ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯈꯨꯟꯅꯥꯏ ꯑꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯗꯤꯕꯂꯞꯃꯦꯟ ꯆꯥꯎꯈꯠꯂꯛꯄꯗ ꯁꯤꯚꯤꯂꯥꯏꯖꯦꯁꯟꯒꯤ ꯒ꯭ꯂꯣꯕꯦꯂꯥꯏꯖꯦꯁꯟꯒꯤ ꯆꯥꯎꯈꯠꯂꯛꯄꯗ ꯃꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯉꯤ ꯈꯪꯉꯛꯄꯗꯒꯤ ꯃꯍꯩꯔꯣꯏꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯅꯤꯁꯥꯒꯤ ꯏꯄꯥꯛꯇ ꯇꯥꯎꯗꯅꯕ ꯍꯥꯏꯗꯅ ꯑꯐꯕ ꯃꯍꯩꯔꯣꯏ ꯑꯃ ꯑꯣꯏꯔꯛꯅꯕ ꯅꯤꯁꯥꯒꯤ ꯏꯄꯥꯛꯇꯒꯤ ꯂꯩꯊꯣꯛꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯂꯩꯕꯥꯛ ꯀꯌꯥꯒꯤ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯒ ꯐ꯭ꯔꯤ ꯁꯣꯁꯥꯏꯇꯤ ꯑꯃ ꯑꯣꯏꯔꯛꯅꯕꯒꯤ ꯄꯥꯟꯗꯝ ꯃꯌꯥꯝ ꯆꯪꯁꯟꯕꯁꯨ ꯂꯩꯈ꯭ꯔꯦ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯂꯥꯛꯏꯕ ꯄꯣꯏꯟꯠꯁꯤꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯍꯦꯛꯇ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯃꯅꯤꯄꯨꯔꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯅ ꯁꯤꯟꯅꯔꯝꯒꯗꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯃꯍꯩ ꯇꯝꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯁꯤꯗ ꯁꯤꯟꯅꯔꯝꯒꯗꯕ ꯑꯃꯈꯛꯅꯤ ꯃꯗꯨ ꯁꯤꯟꯅꯔꯝꯒꯗꯧꯔꯤꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯁꯤꯟꯅꯔꯝꯒꯗꯧꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣই ꯃꯇꯣꯟ ꯆꯣꯡꯈꯠꯄ ꯉꯝꯗꯅꯕ ꯑꯩꯈꯣꯏ ꯗ꯭ꯔꯒꯀꯤ ꯏꯄꯥꯛꯇ ꯇꯥꯎꯍꯟꯕ ꯗ꯭ꯔꯒꯀꯤ ꯍꯨꯁꯤꯡ ꯆꯥꯏꯁꯤꯜꯂꯀꯥꯟꯗ ꯃꯍꯩꯔꯣꯏꯁꯤꯡ ꯑꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯒꯀꯤ ꯏꯄꯥꯛꯇ ꯍꯦꯟꯅ ꯆꯤꯡꯁꯤꯜꯂꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯃꯍꯩꯔꯣꯏꯁꯤꯡ ꯑꯁꯤꯕꯨ ꯅꯤꯁꯥꯒꯤ ꯏꯄꯥꯛꯇ ꯇꯥꯎꯍꯟꯈꯤꯗꯨꯅ ꯃꯨꯠꯄ ꯌꯥꯕꯒꯤ ꯐꯤꯕꯝꯗ ꯂꯥꯛꯄ ꯃꯁꯤ ꯃꯍꯩꯔꯣꯏ ꯃꯨꯠꯂꯕꯗꯤ ꯈꯨꯟꯅꯥꯏ ꯑꯗꯨ ꯃꯨꯠꯀꯗꯣꯏꯅꯤ ꯃꯍꯩꯔꯣꯏ ꯑꯁꯤꯅ ꯑꯩꯈꯣꯏ ꯂꯩꯕꯥꯛꯁꯤꯒꯤ ꯈꯨꯟꯅꯥꯏꯁꯤꯒꯤ ꯑꯑꯣꯟꯕ ꯄꯣꯔꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃ ꯂꯧꯋꯦ ꯍꯥꯏꯕꯁꯤ ꯈꯨꯗꯤꯡꯃꯛꯅ ꯈꯪꯉꯕꯅꯤꯅ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯩꯈꯣꯏ ꯃꯍꯩ ꯇꯝꯐꯝ ꯁꯪꯁꯤꯡꯗ ꯃꯍꯩ ꯇꯝꯕ ꯂꯥꯛꯄ ꯃꯇꯝꯗ ꯑꯩ ꯅꯤꯁꯥ ꯁꯤꯖꯤꯟꯅꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯑꯦꯐꯤꯗꯦꯚꯤꯠ ꯑꯃ ꯋꯥꯁꯛ ꯆꯦ ꯑꯃ ꯂꯧꯃꯤꯟꯅꯈꯤꯕ ꯇꯥꯔꯒꯗꯤ ꯃꯗꯨ ꯅꯤꯁꯥ ꯁꯤꯖꯤꯟꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯒꯤ ꯅꯥꯊꯩꯔꯒ ꯂꯩꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ MSFꯅ ꯂꯧꯖꯔꯀꯥꯟꯗ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯡ ꯐꯝꯃꯤꯟꯅꯔꯀꯥꯟꯗ ꯁ꯭ꯀꯨꯜ ꯈꯨꯗꯤꯡꯃꯛꯇ ꯇꯉꯥꯏꯐꯗꯅ ꯇꯧꯕ ꯌꯥꯗꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯂꯥꯛꯆꯕꯅꯤ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇ ꯑꯩꯈꯣꯏꯅ ꯍꯥꯏꯖꯈ꯭ꯔꯦ ꯃꯦꯃꯣꯔꯦꯟꯗꯝ ꯀꯌꯥ ꯑꯃ ꯄꯤꯁꯟꯈ꯭ꯔꯒꯁꯨ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁ ꯀꯌꯥ ꯑꯃ ꯇꯧꯈ꯭ꯔꯒꯁꯨ ꯃꯍꯩꯔꯣꯏꯁꯤꯡ ꯑꯁꯤꯕꯨ ꯅꯝꯐꯨꯗ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯒ ꯄꯤꯖꯕꯒꯨꯝꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯩꯈꯣꯏ ꯆꯤꯡꯅꯕ ꯍꯧꯔꯛꯑꯦ ꯆꯥꯔꯒ ꯁꯤꯖꯔꯁꯅꯨ ꯍꯥꯏꯕꯒꯤ ꯃꯣꯏꯅ ꯇꯧꯖꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯂꯣꯟ ꯈꯜꯂꯒ ꯂꯥꯛꯑꯒꯗꯤ ꯁ꯭ꯇꯦꯞ ꯑꯃꯐꯥꯎ ꯂꯧꯈꯠꯇ꯭ꯔꯒꯗꯤ ꯃꯗꯨ ꯈꯨꯟꯅꯥꯏꯗꯨꯒꯤ ꯃꯥꯡꯖꯕ ꯑꯃ ꯑꯣꯏꯒꯅꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅꯁꯨ ꯉꯁꯤꯐꯥꯎꯗ ꯃꯍꯩꯔꯣꯏꯁꯤꯡ ꯑꯁꯤꯕꯨ ꯗ꯭ꯔꯒ ꯁꯤꯖꯤꯟꯅꯗ꯭ꯔꯤꯕ ꯗ꯭ꯔꯒ ꯑꯁꯤ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡ ꯁꯤꯒꯤꯗꯃꯛꯇ ꯉꯁꯤꯐꯥꯎꯗ ꯀꯔꯤ ꯊꯕꯛꯁꯤꯡ ꯂꯧꯈꯠꯈ꯭ꯔꯒꯦ ꯁꯤꯅꯤ MSFꯅ ꯍꯪꯖꯅꯤꯡꯉꯤꯁꯤ ꯃꯗꯨꯅ ꯇꯥꯛꯄꯗꯤ ꯃꯍꯩꯔꯣꯏꯁꯤꯡ ꯑꯁꯤꯗ ꯗ꯭ꯔꯒꯀꯤ ꯍꯨꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯆꯥꯏꯔꯀꯥꯟꯗ ꯃꯥꯡꯍꯟꯕꯒꯤ ꯊꯕꯛꯁꯤꯡ ꯒꯃꯦꯟꯁꯨ ꯌꯥꯎꯔꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯋꯥꯍꯪ ꯑꯃ ꯍꯪꯕꯁꯤ ꯃꯁꯥꯅ ꯇꯥꯔꯛꯄꯅꯤ ꯑꯗꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅꯁꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒꯗꯤ ꯅꯣꯡꯃꯗꯤ ꯍꯪꯉꯛꯀꯅꯤ ꯍꯥꯏꯕꯁꯤ ꯃꯗꯨꯅ ꯑꯇꯣꯞꯄ ꯃꯇꯝꯗꯁꯨ ꯒꯃꯦꯟꯒꯤ ꯁ꯭ꯀꯨꯜ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯒꯃꯦꯟ ꯁ꯭ꯀꯨꯜꯁꯤꯡꯗꯁꯨ ꯆꯠꯅꯅꯕ ꯑꯗꯩ ꯒꯃꯦꯟꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯁ꯭ꯀꯨꯜꯁꯤꯡ ꯑꯁꯤꯁꯨ ꯆꯠꯅꯅꯕ ꯑꯩꯈꯣꯏ ꯗ꯭ꯔꯒ ꯐ꯭ꯔꯤ ꯑꯦꯐꯤꯗꯦꯚꯤꯠꯁꯦ ꯆꯠꯅꯅꯕꯒꯤ ꯊꯕꯛꯁꯤꯡ ꯑꯊꯨꯕ ꯃꯇꯝꯗ ꯄꯥꯏꯈꯠꯄꯒꯤ ꯃꯇꯝꯗꯤ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯉꯁꯤ ꯒꯃꯦꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯅꯣꯡꯃ ꯀꯥꯡꯗꯅ ꯗ꯭ꯔꯒꯀꯤ ꯄꯨꯁꯜꯂꯛꯂꯤꯕ ꯀꯌꯥ ꯑꯃ ꯑꯩꯈꯣꯏ ꯗ꯭ꯔꯒ ꯂꯣꯠ ꯀꯌꯥ ꯑꯃꯁꯨ ꯐꯥꯕꯁꯨ ꯂꯩꯅꯔꯤ ꯗ꯭ꯔꯒ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗꯁꯨ ꯐꯥꯅꯗꯅ ꯂꯩꯔꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯩꯀꯥꯏ ꯈꯨꯗꯤꯡꯃꯛꯇ ꯗ꯭ꯔꯒꯀꯤ ꯅꯤꯁꯥꯒꯤ ꯏꯄꯥꯛ ꯌꯣꯟꯐꯝ ꯃꯐꯝ ꯂꯩꯔꯛꯇ꯭ꯔꯕꯅꯤ ꯃꯁꯤꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ
ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯑꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯒꯤ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯁꯤꯡꯅꯁꯨ ꯃꯍꯩ ꯃꯁꯤꯡ ꯇꯝꯖꯔꯤꯕꯁꯤꯡꯁꯤꯕꯨ ꯂꯥꯏꯔꯤꯛ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯛ ꯑꯁꯤ ꯆꯥꯔꯒ ꯁꯤꯖꯔꯁꯅꯨ, ꯃꯅꯤꯄꯨꯔ ꯀꯟꯗ꯭ꯔꯁꯨ ꯌꯥꯔꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯊꯝꯃꯝꯃꯒꯗꯤ ꯃꯗꯨ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯑꯣꯏꯒꯅꯤ꯫ ꯃꯗꯨꯅ ꯒꯃꯦꯟꯅꯁꯨ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯉꯀꯥꯟꯗ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯂꯧꯈꯠꯅꯕ ꯍꯣꯠꯅꯒꯗꯧꯅꯤ ꯍꯥꯏꯕꯁꯤ MSFꯀꯤ ꯁꯥꯏꯠꯇꯒꯤ ꯊꯝꯖꯒꯦ꯫ ꯑꯩ ꯏꯁꯥ ꯖꯣꯏ ꯈꯨꯃꯟ, ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯜ ꯃꯅꯤꯄꯨꯔ ꯔꯦꯀꯣꯒꯅꯥꯏꯖ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯋꯦꯜꯐꯤꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟ, ꯉꯁꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯨꯗꯦꯟꯠ ꯐꯦꯗꯔꯦꯁꯟ ꯑꯃꯗꯤ ꯑꯣꯜ ꯃꯅꯤꯄꯨꯔ ꯔꯦꯀꯣꯒꯅꯥꯏꯖ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯋꯦꯜꯐꯤꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯅꯤꯅ ꯈꯨꯠꯁꯝꯅꯗꯨꯅ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯄ꯭ꯔꯦꯁ ꯃꯤꯠ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯃꯍꯩ ꯇꯝꯐꯝꯁꯪ ꯑꯣꯏꯔꯤꯕ ꯁ꯭ꯀꯨꯜꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯒ ꯐ꯭ꯔꯤ ꯖꯣꯟ ꯑꯣꯏꯍꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯄꯦꯔꯦꯟꯁ ꯑꯃꯗꯤ ꯁ꯭ꯀꯨꯜꯒꯤ ꯑꯣꯊꯣꯔꯤꯇꯤ ꯑꯃꯗꯤ MSF ꯌꯥꯎꯅ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯋꯥꯁꯛꯃꯤꯟꯅꯕꯒꯤ ꯑꯗꯨꯒꯨꯝꯂꯕ ꯑꯩꯈꯣꯏꯒꯤ ꯀꯦꯝꯄꯦꯟ ꯑꯃ ꯍꯧꯗꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯖꯕ ꯅꯨꯃꯤꯠꯅꯤ꯫ ꯃꯔꯨꯑꯣꯏꯅ ꯉꯁꯥꯏ ꯑꯩꯒꯤ ꯏꯅꯥꯎ MSFꯀꯤ ꯄ꯭ꯔꯁꯤꯗꯦꯟꯅ ꯊꯝꯕꯤꯈꯤꯕꯗꯨꯅꯤ, ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯅꯤꯁꯥ ꯀꯌꯥꯅ ꯂꯩꯆꯨꯔꯕ ꯑꯗꯨꯒꯨꯝꯂꯕ ꯈꯨꯟꯅꯥꯏꯁꯤꯒꯤ ꯇꯨꯡꯒꯤ ꯌꯨꯝꯕꯤ ꯑꯣꯏꯔꯛꯀꯗꯧꯕ ꯑꯉꯥꯡ ꯀꯌꯥ ꯑꯃ ꯃꯥꯡꯉꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯀꯨꯞꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯁ꯭ꯀꯨꯜ ꯒꯣꯌꯤꯡ ꯆꯤꯜꯗ꯭ꯔꯦꯟ ꯑꯣꯏꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯅꯤꯁꯥꯒꯤ ꯑꯗꯨꯒꯨꯝꯂꯕ ꯏꯄꯥꯛ ꯑꯃꯗ ꯑꯃꯗꯤ ꯅꯤꯁꯥꯒꯤ ꯍꯩꯅꯕꯤ ꯀꯌꯥ ꯑꯃ ꯃꯁꯤ ꯌꯥꯎꯔꯛꯂꯦ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯈꯟꯖꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯅꯤꯁꯥꯒꯤ ꯏꯄꯥꯛꯇ ꯂꯨꯞꯈꯤꯒꯗꯧꯔꯕ ꯑꯉꯥꯡꯁꯤꯡ ꯃꯌꯥꯝꯁꯤꯡ ꯑꯁꯤꯕꯨ ꯀꯟꯖꯍꯧꯅꯅꯕꯒꯤꯗꯃꯛꯇ ꯁ꯭ꯀꯨꯜꯒꯤ ꯑꯣꯊꯣꯔꯤꯇꯤ, ꯃꯅꯤꯄꯨꯔ ꯁ꯭ꯇꯨꯗꯦꯟꯠ ꯐꯦꯗꯔꯦꯁꯟ ꯑꯃꯗꯤ ꯁ꯭ꯀꯨꯜꯗꯨꯗ ꯂꯥꯏꯔꯤꯛ ꯇꯝꯕꯤꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯃꯥ ꯃꯄꯥ ꯑꯍꯨꯝ ꯑꯁꯤꯅ ꯄꯨꯟꯅ ꯑꯩꯈꯣꯏꯅ ꯂꯧꯈꯠꯃꯤꯟꯅꯕ ꯌꯥꯕ ꯊꯧꯗꯥꯡ ꯑꯃꯈꯛ ꯂꯧꯈꯠꯃꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯁꯤꯗ ꯇꯝꯃꯤꯕ ꯑꯉꯥꯡ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏ ꯅꯤꯁꯥ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯉꯁꯤ ꯅꯤꯁꯥ ꯍꯥꯏꯅ ꯍꯥꯏꯔꯒ ꯄꯨꯟꯅ ꯁꯨꯞꯆꯤꯟꯖꯔꯕꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯅꯤꯁꯥꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏ ꯁ꯭ꯀꯨꯜ ꯃꯍꯩ ꯇꯝꯐꯝ ꯁꯪꯗ ꯑꯩꯈꯣꯏ ꯁꯤꯖꯤꯟꯅꯔꯣꯏ, ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯅꯤꯁꯥꯅ ꯑꯩꯈꯣꯏꯗ ꯃꯥꯡꯉꯛꯀꯗꯧꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯃꯥꯡꯅꯅꯕ ꯑꯃꯗꯤ ꯇꯨꯡꯒꯤ ꯑꯩꯈꯣꯏꯅ ꯂꯧꯔꯛꯀꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤ ꯑꯁꯤꯒꯤ ꯊꯧꯗꯥꯡꯗ ꯍꯦꯟꯅ ꯑꯃꯥꯡꯕ ꯑꯣꯏꯔꯛꯀꯗꯕꯅꯤꯅ ꯃꯁꯤ ꯁꯤꯖꯤꯟꯅꯔꯣꯏ ꯍꯥꯏꯕꯅꯆꯤꯡꯕꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯋꯥꯁꯛꯃꯤꯟꯅꯕ, ꯍꯥꯏꯔꯤꯕ ꯋꯥꯁꯛꯃꯤꯟꯅꯕꯁꯤ ꯏꯄꯤꯗꯦꯃꯤꯛ ꯐꯣꯔꯝꯗ ꯑꯩꯈꯣꯏꯅ ꯋꯥꯁꯛꯃꯤꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯁꯤꯒꯨꯝꯕ ꯅꯤꯁꯥꯒꯤ ꯏꯄꯥꯛꯇ ꯂꯨꯞꯈꯤꯒꯗꯧꯔꯕ ꯑꯉꯥꯡ ꯃꯌꯥꯝ ꯑꯁꯤꯗꯒꯤ ꯀꯜꯍꯧꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯁꯤꯟꯖꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯈꯛꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯁ꯭ꯀꯨꯜ ꯒꯣꯌꯤꯡ ꯆꯤꯜꯗ꯭ꯔꯦꯟꯁꯤꯒꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅꯁꯨ ꯃꯁꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯤꯔꯒ ꯏꯆꯥꯅ ꯍꯣꯡꯉꯛꯏꯕ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠ ꯑꯃꯗꯤ ꯁ꯭ꯀꯨꯜꯁꯤꯗ ꯃꯥꯅ ꯃꯍꯩ ꯇꯝꯕ ꯆꯠꯄ ꯃꯇꯝꯗ ꯑꯉꯥꯡꯁꯤꯡ ꯑꯁꯤꯅ ꯆꯦꯛꯁꯤꯟꯒꯗꯕ ꯑꯃꯗꯤ ꯃꯃꯥ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯂꯧꯒꯗꯕ ꯊꯧꯗꯥꯡꯁꯤꯡꯁꯨ ꯃꯁꯛ ꯈꯪꯅ ꯂꯧꯕꯤꯕ, ꯁ꯭ꯀꯨꯜꯗ ꯂꯩꯔꯤꯕ ꯇꯥꯛꯄꯤ ꯇꯝꯕꯤꯕꯒꯤ ꯊꯧꯗꯥꯡ ꯂꯧꯕꯤꯔꯤꯕ ꯑꯃꯗꯤ ꯁ꯭ꯀꯨꯜꯒꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅꯁꯨ ꯅꯤꯡꯊꯤꯅ ꯀꯨꯞꯁꯦꯟ ꯁꯦꯟꯅꯕꯤꯔꯒ ꯉꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯇꯨꯡꯒꯤ ꯑꯁꯥꯒꯤ ꯌꯨꯝꯕꯤ ꯑꯣꯏꯒꯗꯧꯔꯤꯕ ꯏꯆꯥꯁꯤꯡ ꯑꯁꯤꯕꯨ ꯑꯐꯕ ꯑꯆꯨꯝꯕ ꯃꯔꯨ ꯆꯪꯕ ꯈꯨꯟꯅꯥꯏꯒꯤ ꯃꯁꯛ ꯊꯣꯛꯄ ꯃꯤ ꯑꯃꯃꯝ ꯑꯣꯏꯕ ꯉꯝꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯅꯕꯒꯤ ꯑꯗꯨꯒꯨꯝꯂꯕ ꯊꯧꯗꯥꯡ ꯑꯃꯈꯛ MSF ꯑꯃꯗꯤ ꯑꯣꯜ ꯃꯅꯤꯄꯨꯔ ꯔꯦꯀꯣꯒꯅꯥꯏꯖ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯋꯦꯜꯐꯤꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯂꯧꯈꯠꯆꯕꯅꯤ꯫ ꯃꯁꯤꯗ ꯂꯝꯗꯝꯁꯤꯗ ꯂꯩꯕꯤꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯑꯩꯈꯣꯏꯅ ꯂꯧꯈꯠꯆꯔꯤꯕ ꯊꯧꯗꯥꯡ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯄꯤꯌꯨ ꯍꯥꯏꯗꯨꯅ ꯑꯣꯜ ꯃꯅꯤꯄꯨꯔ ꯔꯦꯀꯣꯒꯅꯥꯏꯖ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯋꯦꯜꯐꯤꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟ ꯁꯥꯏꯠꯇꯒꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯐꯣꯡꯗꯣꯛꯅ ꯍꯪꯒꯠꯆꯔꯤ꯫